Nisana Kunai the Pipa Chaiting Amadi Nupiangang sing the Chataba Miyot Minay, Masibu Tingbada, Miyamgi Taudang Haibe Hiramda, Nongmagiba Kana Naina Bagi Toramama, Ngasi, Kurai Hegru Makong FUC Grounda Pangtokre, Gender and Social Development Coordinating Committee GSDCC Amadi, Kurai Konsam Lekai Gram Panchayat Anina Sinduna Pangtokiba, Kana Naina Bagi Toramaduda FUC ki President, Dr. Ngangkham Ibotombi, Nongpok Lenga Kapunbanupilu ki President Yumlemba Mema, Imphal District Mission Manager Nausram Basanta, Kadagi General Secretary Kit Chandra Mangang, Manipur Commission for Protection of Child Right MCPCR की Legal Advisor, Advocate Tiam Raj Kishore, ITM Women Multipurpose Cooperative Society की President Yaikhom Surmala, Kurai Konsam Lekai JP के Chairperson Konsam Mary Amadi, Social Activist Hijam Raj Kumarna Atoiba Mitung Lensing Oina Sarukya की Khana Nainabagi Thoromaduka Mari Lenana, Gender and Social Development Coordinating Committee की Advisor Nongtomam Radhamani na Fungdurakpada, Lamdamasida Lairiba Tungi Yumbi Oirakadauriba Naha Kaya Amadi, Mai Masing Tamliba Miyoi Kaya Amana, Nisagi Ipakta Tauduna Leirakpa Amadi, Manipur Lengakna Lamdamasidagi Nisa Maru Fangna Muthatnaba, Paikhalakpa War on Drug Laina, Nisada Chaba, Chang Nongmanongmagi, Ising Ichaukum Hengalakliba asi, Matau Karamna Tingadage Habadu, Aikoi Kupna, Kanabagi Matam Adu Yorakle Khanduna, Ngasigi Kana Nainabagi Toromasi Pangtokpani, Loinana, Nupa Oibakiana, Mayai Kaba Nisa Kaya Chasin Takchinduna, Yumgi Nupi Angang Singda, Ot Naibagi Tawong Kaya Chatharakpa, Tengnare, Maramaduna, Mayai Kaba Nisa Yonba Chaba Tauriba Sing Pagatuna, Lamdamasidagi Nisa Marufang Namutatnaba Honabada, Lamdamasida Lairiba Miyam Nasu, Angamba Mateng Pangbiu Hainasu, Lamdamasida Lairiba Miyamda appeal Torakli. Nisagi Zaitiang Nomanomi Sum Henzelakpa, Nisagi Zaitiang Pangana Maram Oiraga Nupi Angang Singja Amna, Pibam Zadana Lerakpa, Adagi Akogi Amuxumu, Nisazi Satin Taxilaga, Imung Manunda Ward Panaiba, Mayama Milisangsina, Satarakana Maram Oiraga, Kosinza Langjari Bagi Akogi Tomi Singa, Mapama Bankudi Magdasapa, Nupi Singsi Awaba, Nupi Singsi, Kogi Miwat Mini Amadi Tangarakana Maram Oiraga, Adi Akoise, Nisazi Maru Panga Mutaba Yadri, having Kunjang Daikoi, Masigi Tauram. Masi Pangtok Zabani, Aduna number 4 head, Akogi Manipur Lak Padagi, Akogi Awang Biosida, number 4 Makol Oiduna Lady, Sida Sunatana, Mapama Bankudi Mata number 4, Asoki Matik Marang Kaina, Panglai, Masigin in Kalaliban Nahakayama, Nisagi Ipakta Ironung, the loop to the lake, Adonamasi, Kunaya Siga, Kunaya Sibu Mangjin Tana, Salakadaba, Kunaya Sibu Awang Bataka Porakadaba Makoina, Nisagi Ipak the loop to the lake, but say, Mama will be a Koying Bangam. Dabana Maram Oiraga Kogi, Tauram Masi, Akoi, Bangtok Zabani, Aduna, Nasi Lamdam Sida Lairiba, Imai Ben Sing, Amadi Mapama Pankuding Maktagi, Akoi, Nisa sitting in Nahudragadi Akogi, Tongizaron Suronda, Akoi, Sum Sarba Kunai, Ama Oirakpa, Yana Laire, Aduna, Lamdam Sida Lairiba, Mipong Puding Mana, Nisating Minasi, Iraiba Iramdam Kanbada, so I coin a Dunkan Zagadabani, Nisating by Kongjang as Imai Ben Mayam, I coin a Loinabak. Kanabagi maram ado akoi khuding mangna khangmina si aduna yari gai di akoi lamdam sida lairiba imai ben akoi wakhan manana thamoi sengna thabak tawmina si aduga ngasi makali ba lengang na su thamoi sengna tawbiraga iramdam da hawgalaiba akoi gi naha kaya se kanbada matiang pangbiu